Sanagi kundo pareng karigum furan garen khalo ne dugi sanagi kundo pareng do kamaina tawgani siraba timing da kai basu yada furan garagana kamdauba sina ina khallisi luraba chiraba tangai fadraba timing da kai basu yada aduga adugumlaba yamna hoi kundo pareng mangdabduna te khoigi laiduna laidu sinarpa matamgi matungina patna mangdabduna teba adubu madugi punsi laipun yumbal longi nupa nupigi matai manaw ama oibagi madugi proof tu kundo pareng duna mayam mamangda thoga adagidi lekai kun khangaga ani si jumbal lambi da khongdare ngasidagi mabani si nupa nupi matai manaw haibadu oirabni haibaduki launa leinarabni haibagi ngasagi laiduneba yam maruina section na thamnarisi adugi section na thamnariba lei kundo pareng chanadraba mong mataw ama sanagi duna hogdoraibadu chaide khara wale ko sumba singjai di mieng khara sanganingai tare kanagumba kharana mieng khara sanganingai tare akhoigi lekai khungi imai ben khara laman kharana organization ama semga si yo tawya roi si ni duni dane haibuduna di kya taroi bako kya tar adu kanagumba kharana thawaina thinga basum basa adoidi tawroina khalle aduna kai basu yada furan greng khallo kamain tawgani ha adu asugumba phatraba lamchat sajat ai tareni chana kanglon jinja matung da so hogdu pirake khanganu mayam mamang da su uthok pirakanu chai di wale khara ko khonthi di khara wale noi